Good morning. Ngasi Sunday numit ki hapetang yeng minar se ko. Haidi video hai tare ko Sunday numit ki card ki message aduga no magi sum haidi tip macha hai tare ko. Tip se ngasi gi de kai oi gada ge hai matam sida ko. Aphaba pungpham hai tare ko. Aphaba pungpham hai tare si gi pungpham sida khoi na sum ngang ba khot pa se haidi oi gan ba gum ba ko. Haidi khoi na hai na ba lai na ko haidi chin da lai tong ba kai na some example ni ko na hai se ko. Chin da lai sai kan sida haidi khoi na haidok ki ba wa ꯑꯣꯏꯕꯒꯨꯝꯕ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯄꯨꯡꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯨꯡꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯒꯣꯜꯗꯟ ꯑꯣꯏꯕꯒꯤ ꯄꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯅꯪꯅ ꯍꯥꯏꯈꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯍꯣꯠꯄ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯄꯨꯡꯁꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯐꯝꯁꯦ ꯀꯔꯝꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯇꯝꯗꯣ ꯈꯪꯉꯒꯗꯤ ꯑꯐꯕ ꯁꯣꯟꯕ ꯌꯥꯏꯅ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯤ ꯄꯨꯡꯐꯝꯁꯤꯗ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯁꯣꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯣꯏꯔꯗꯤ ꯐꯅꯤꯗ ꯑꯩꯒꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯀꯩꯅꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯔꯣꯀꯣ ꯁꯤꯁꯦ ꯐꯪꯉꯗꯤ ꯐꯅꯤꯗ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯁꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯒꯦꯅꯁꯨ ꯈꯜꯂꯁꯨ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯨꯡꯐꯝꯁꯤꯗ ꯍꯥꯏꯗꯤ ꯆꯠꯂꯒ ꯎꯅꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦ ꯀꯩꯝ ꯅꯠꯇꯦ ꯉꯁꯤꯗꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯌꯦꯁ ꯑꯣꯔ ꯅꯣ ꯈꯛꯇꯪ ꯅꯪꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯕꯗꯣꯀꯣ ꯑꯇꯣꯞꯄ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯅ ꯃꯇꯝ ꯂꯧꯔꯔꯣꯏꯒꯦꯀꯣ ꯀꯥꯔꯠꯇ ꯑꯗꯣ ꯀꯥꯔꯠꯀꯤꯁꯦ ꯈꯟꯕꯤꯔꯣꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 2 3ꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦ 1 2 3 ꯁꯤꯗꯒꯤ ꯌꯦꯁ ꯑꯣꯔ ꯅꯣ ꯈꯟꯕꯤꯔꯁꯦꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯇꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤꯁꯦ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯕꯗꯣꯀꯣ ꯅꯝꯕꯔ 1 ꯀꯣ ꯅꯝꯕꯔ 1ꯁꯦ ꯌꯦꯁ ꯍꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯇꯧꯕꯤꯌꯣ ꯅꯪꯅ ꯉꯁꯤ ꯇꯧꯒꯦꯅ ꯈꯜꯂꯝꯃꯤꯕ ꯄꯣꯠꯇꯣꯀꯣ ꯑꯍꯥꯟꯕꯒꯤꯁꯦ ꯌꯦꯁ ꯍꯥꯏꯅ ꯂꯥꯛꯑꯦ ꯑꯅꯤꯁꯨꯕꯒꯤꯗꯅ ꯅꯣ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯉꯁꯤꯗꯤ ꯇꯧꯕꯤꯔꯅꯨꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯨ ꯑꯃꯨꯛꯀꯁꯨ ꯌꯦꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯨꯡꯁꯦ ꯀꯃꯥꯏꯅ ꯍꯣꯠꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯄꯨꯡ ꯍꯣꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯠꯁꯨ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯗꯦꯠ ꯑꯃ ꯍꯥꯟꯅ ꯈꯥꯏꯗꯣꯛꯄꯤꯗꯕ ꯌꯥꯗꯦꯀꯣ ꯗꯦꯠ ꯑꯃ ꯍꯥꯟꯅ ꯈꯥꯏꯗꯣꯛꯄꯤꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯒꯗꯤ ꯇꯥꯡ ꯑꯃꯗꯒꯤꯅ 24 ꯍꯥꯏꯔꯁꯦꯀꯣ ꯊꯥꯒꯤꯅꯤꯀꯣ ꯍꯥꯏꯁꯦ ꯇꯥꯡ ꯑꯃꯗꯒꯤꯅ 24ꯁꯤꯒꯤ ꯍꯣꯠꯄꯒꯤ ꯑꯇꯣꯞꯄ ꯅꯤꯌꯣꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯇꯥꯡ 25ꯗꯒꯤꯅ ꯇꯥꯡ 38 ꯐꯥꯎꯕꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦꯀꯣ ꯑꯗꯣ ꯁꯄꯣꯁ ꯇꯥꯡ 1ꯗꯒꯤꯅ 24 ꯐꯥꯎꯕ ꯃꯅꯨꯡꯁꯤꯒꯤ ꯍꯥꯏꯔꯁꯦꯀꯣ ꯇꯥꯡ 1ꯗꯒꯤꯅ 24 ꯐꯥꯎꯕ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 2 ꯍꯥꯏꯅ ꯍꯥꯏꯔꯁꯦꯕꯀꯣ ꯁꯤꯗ ꯑꯗꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 2ꯁꯦ ꯃꯥꯒꯤ ꯉꯁꯤꯒꯤ ꯄꯨꯡꯐꯝ ꯍꯥꯏꯔꯒꯗꯤ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 2 ꯀꯣ ꯁꯤꯁꯦ ꯅꯪꯒꯤ ꯑꯐꯕ ꯃꯇꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯗꯦꯠꯁꯦ ꯀꯩꯅꯣ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯣꯏꯅ ꯄꯤꯔꯤꯁꯦꯀꯣ ꯑꯗꯣ ꯇꯥꯡ 22ꯅ ꯍꯥꯏꯔꯁꯦꯀꯣ ꯇꯥꯡ 22 ꯑꯃꯨꯛ ꯍꯥꯏꯔꯁꯦꯀꯣ 22 ꯃꯥꯔꯆ ꯍꯥꯏꯅ ꯍꯥꯏꯔꯁꯦꯕ ꯁꯤꯗ 22 ꯃꯥꯔꯆ ꯑꯣꯏꯔꯒꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ 23 ꯀꯣ 23 ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯡ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 3 ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯊꯦꯡꯉꯛꯑꯅꯤꯀꯣ ꯑꯃꯨꯛ ꯈꯛꯇꯪ 11ꯒ ꯃꯤꯅꯤꯠ 3ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗꯅ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯍꯥꯏꯔꯁꯦꯀꯣ ꯑꯃꯨꯛ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯁꯤ ꯃꯊꯛꯀꯤꯁꯤꯅꯤꯀꯣ ꯍꯣꯠꯄꯗ ꯒ꯭ꯌꯥꯟ ꯇꯥꯅꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯦꯄꯔ ꯄꯦꯟ ꯁꯤꯖꯤꯟꯅꯗ꯭ꯔꯒꯁꯨ ꯌꯥꯅꯤꯀꯣ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯉꯁꯤꯁꯦ ꯗꯦꯠ ꯑꯁꯨꯛꯅꯦ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯄꯨꯡꯐꯝꯁꯦ ꯁꯤꯅꯤꯅ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯑꯩꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯏꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯇꯥꯡ 35 ꯍꯥꯏꯔꯁꯦꯀꯣ ꯇꯥꯡ 35 ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 35ꯅ ꯍꯥꯏꯔꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 35 ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯄ꯭ꯔꯤꯜ 15 ꯍꯥꯏꯇꯥꯔꯦ ꯄꯨꯡ 3ꯅꯤꯅꯀꯣ ꯍꯥꯏꯗꯤ 15 ꯄꯨꯡ 3ꯒ ꯃꯤꯅꯤꯠ 4 ꯆꯠꯄꯁꯦ ꯍꯥꯏꯗꯤ ꯁꯥꯏꯀꯥꯟꯁꯤꯗ ꯇꯥꯏꯃꯤꯡ ꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯉꯩꯁꯤꯅ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 24 ꯐꯥꯎꯕꯒꯤ ꯑꯣꯏꯔꯦꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯁꯦ 25ꯗꯒꯤꯅ 31 ꯐꯥꯎꯕꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕꯀꯣ 20 ꯁꯤꯗ ꯍꯥꯏꯔꯁꯦꯀꯣ 21 ꯖꯨꯟ ꯍꯥꯏꯅ ꯍꯥꯏꯔꯁꯦꯕꯀꯣ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯍꯥꯟꯕꯒꯤꯁꯤꯅ ꯍꯥꯏꯗꯤ ꯗꯦꯠꯁꯤ나 ꯍꯥꯟꯅ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯃꯟꯠꯁꯤꯅ ꯃꯅꯤꯡꯗ ꯆꯠꯈꯤꯕꯅꯤꯅꯀꯣ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯤ ꯃꯟꯠꯁꯤꯅ ꯃꯃꯥꯡꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯗꯦꯠꯁꯤꯅ ꯃꯅꯤꯡꯗ ꯆꯠꯈꯤꯗꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯗ ꯄꯨꯡ 6ꯒ
minute kun manga sigi numit sida phawasina haidi e moirani ko ado ngasagi si smaina leire do ngasigi har si ko ngasi tang kya no ngasi tang kun thama thoi ko ngasi 31st keno July ko atargadi ngasigi aphaba pungbom hairagadi pung 8 ka minute kuntra mathoi ko ado khidang di khuyau na ni video je ngasi gi na de ko hari ngan na su oiran ko ado hayeng dagi ha petang holaga sum yengo ko hari khangdo ong la duga gyan ta ni ko pot se ko ado sida leire ngasi gi akoi gi keno se hai tare ko afaba matam photo oga afaba matam se akoina kamaina utilize tawgadage haibado ko gi daily life sida hadi kamai hadi afaba sumam se hadi khanga gadi khara sizinaba dum yaina ko akoi life ta khangdring ai do ore khanga gadi e ngasi de si matam sida oi tara gadi akoina google photo yeng draga su haipatang isada knowledge to leini na ko hayeng har su ko hayeng de tang ama date 1 ko hayeng se august ki date 1 neba ko August oi tara gadi pung 9 ko hayeng ge phaba pungom se ko pung 9 ga minute ama ko alo sai kan sida haidi nang aphaba ke no ma nang thabak tawninge na traga haidi jindagi bu soninge harga so haidi sai kan sida so lo ba si se tawi oi radi phani da sei si gi thabak se adi adumai ta roga adum chanting umba tawbai mong da hai tare ko ado sida leire ngasi gi video se ko mayam su try tawbiyo ko thank you